Manipur da PR Thamjinlakliba Ashigi Marumda Aronba agenda ama Leirabra Haiba Chingnaba Phaohanle HAINA MPCC Chief Spokesperson HARESHWAR GOSHWAMI na PHONGDOKKHRE ngasi BT Rota Laiba Congress Bhavan da pangthokiba paugi mifam amada mahakna makha taraduna hai BJP na Manipur da majority fanglaga President rule Thamjinlakpa laibak thibani PR chana hanbasi lamdam adugi law and order phibam Sadraba kan Langakta Asoiba Leirabra Kanda Khak Thambani Matawasumna Chief Minister Nongthomba Birena resign Taukiba Matung Matik Chaba Lutingba Khanba Ngamdabana PR Thamlakraba Matung Kulangakliba Singh Takthokpa Manba Mawong Amachaung Mami Tari Leiriba Assembly suspended animation da Leiringai BJP gi Lutingba Singh Chungchinaduna Chief Minister Ama Khanba Mathautai Madunatrabadi Assembly dissolve Taukiba Yai Miyamda PR gi Saitheng Nanghanba Chumde Maramaduna Center gi Thawong asi khangna senaduna chatpa matam oire haina phongdokhi mifam aduda MG Zakir Hussain Chairman Minority Department MPCC Dr. Rabi Khan Advocate Spokesperson MPCC amasung Sri L Nando Chairman Kisan Congress MPCC su saruk yaki meeting call Toropa Tasan Komjana Mayamji Urugadi PR Sojanamaki Mars ki Tang Tara dagi Hogaduriba Tara the Hogaduriba Suma Parliament ki subject to confirmation Tara Dainian and Logi Masidagidi Sojanamaki Torokatra Haiba Chingnaba Phaohanle Lay Masi President Rulsi Lakamatamda Masi Lakanabagi Amatoiba Biam Supamade Quigi Congress Party Nasu President Rulsi Pam Hana Mamang so senior leaders in the Sukia Higre Equigi party go in the Dipapa lady. Miam Kanba, Mute China, Nakpa, Langadu, Equina, Pambani. Adu, Lady BJP, MLAs in Kina, Makoina, Pukshin Manadava, Ama Magapundava, Unity Laitava, Sikumbakaya, Si, or Agadi, Hivedi, Lady Masagi, Marsi Tang, Tara, Gimatang, April Tang, Tara, Hoplay, Venina, Marsi, anytime on the Pia Kutani, Evasi. Adugi Manung Chida, Sarkar, Si, claim to Amosum. Wasi Togdagadi PR gi poti soyam ki makha chathar-kani haibagi chingnaba lei maramaduna akhoi gi party gi oiba poti oidre makhoi gi party gi oiba manung gi oiba poni miyam gi interest ta akoina congress na opposition na moina miyam gi interest ta BJP gi leiriba MLA singsi amatto ina punchanduna matik chawa manipur ngakpa ngamgadaba manipur da peace santi normalcy miyam gi punsi lan thung ngakpa ngamgadaba adugum leader ma khallaga yamna thunamak miyam gi oiba Ganatantric Oibadumba, Democratic Oibalenga Kadu Handalanba, Akwegi Congress Party Oinasu, Apamani, Aduga, Hozizik Ladiba, Pivamchi, Miamchi, Yamna confusing Oiba, Yamna Zarangnava, Langtaknava, Mikudimuna Hangba, Mikaramana Hai Kari Hai, Madudi, Hozizik, Hana Pan give a period, Sahi Animushi, Yam Satina, Awana, Saitin, Nangivana Marumoina, PRs, Parabra in Hanava, Yogdavanati, Karamana Hai PR CD, Masidi, the calm before the storm. Only Shilacting the Atias and took Cheng Badugi Moni, Ytori Vasidi, Yana Sativa Mong the Lak, Lakpia Havagi, Adumba, Kamen Piva, View Leba, Dumba, Mioka, Musulay, Karamana, Hanagi, Lenga, Tahi, Anim, Kisu, Urakanda, Natraga, Ada Su BJP Natoriva, Sida Su BJP Natoriva, Urakanda, PR Natavara, Amagi, Amani, and a Kanbakam Busudum Lay, Adu, Quay considered view that the PR Latavasini and a Pai, PR Lakanda, Karino Kangdava, Kari Tolakadagi Kangdava, Mayam Amalevina, PR Lakbagi Potasi, Koigi, on a deep palm day.